Lok Sabha Mikhalda Indian Prime Minister Narendra Modi amadi NDA gi team na chauna mai paglakpa asida Chief Minister N Birena thagatpa phongdorakli. Lok Sabha election listing ani kun marida inner amadi outer da mai paglaklaba Congress Party gi mirep Bimol Akoizam amadi Alfred Kangam outer da Manipur gi Sam N Biren gi maikai dagi yaifa mangol pirakli. Amadi World Environment Day na lakpada Manipur gi Chief Minister Nongthombam Biren Singh na yaifa paujel pirakli. Mami TV News meng tabi ribasingbu SAMINA SHEIKH na taram okjari pau sandok na pijari. Lok Sabha Mikhalda Indian Prime Minister Narendra Modi amadi NDA gi team na chauna mai paglakpa asida Chief Minister N Biren na thagatpa phongdorakli. Chief Minister N Biren gi official oiba social media account da thagalakpa post amada masigi mai paglakpa asina sarkar asida thajaba thamli haiba adu khangba ngamli. Amadi handak mai paglakpa asina tunggi lambida hanagum ahongba afaba kaya purakpa oirasano haina post asida N Biren na makhata na thagalakli. Ngarang haidokiba Lok Sabha election listing ani kun marida inner amadi outer da mai paglaklaba Indian National Congress Party gi Professor Angom Bimol Akoizam amadi Alfred Kangam author da Manipur gi Chief Minister Nongthombam Biren ki maikai dagi yaifa mangol pirakli. Chief Minister Nongthombam Biren ki official social media account da thadorkpa warol amada ngarang haidokiba election gi poll aduda lamdam asigi miyamna piba mandate amani amasong Aikoi kwai khudingmak lamdam asigi yelhomi amadi state asigi sakhot thaurangi damak lepliba ngaktani haina su pangdokpaga loinana Prime Minister Narendra Modi gi meng makhada nauna khalaklaba miyam gi mihut chinga loinana khusamna duna lamdam asigi sakhot thaurangi thabak paikhatlagani haina su phangdorakli. World Environment Day na lakpada Manipur gi Chief Minister Nongthombam Biren Singh na yaifa paujan pirakli. Mahakna aikoi isagi amasung lakadoriba tungi mirol gidamak asang amangtana thalanduna hena senglaba amadi tungi koina chatkadaba tunglamchat ama semnaba aikoi punna hotnaminasi haina phongdorakpaga loinana aikoi gi akoibagi haksel asi aikoi gi yaifa thaurangi yumphamni haibasi aikoi punna ningsingminnasi haina su makhadana phongdorakli. Myanmar junta gi fighter jet sizinaduna PDF ki laifamda bomb thadabada miyoi kuntaret laikhidre hairi. Myanmar junta gi mayokta khutlai paiduna lal horiba lahlolo PDF na khunda leitaduna leiba Saigang region minginda haukiba ningthaugaba numit ki ayuk pung 9 ga minute kun chatpa matamda Myanmar junta gi fighter jet sizinaduna bomb thadabada mafam aduda lohongbagi thauram amada saruk yaba angang ahunga yamdrabada miyoi kuntaret laikhidre miyoi kuntrana asok apan nangkre hairi. Malengi mafam singda World Environment Day gi palan thauram pangthok na bagom Environment Theological Seminar Tamenglong na sungasi World Environment Day gi thauram ngasi pangthokre thauram adugi manungchana ITS tagi medical gate fawwa taru tanana laineba sengdokpaga loinena uchara kaya su thaki World Environment Day palan tawbagi matangda su punna khangminanaba wafam kaya su phangdokna rakhi. Sangal lasi Manipur haiba banner amagi makada
मियाम हुपना उथाबगी खोंजंग अमा लाक्लिबत जुनगी निपान थांगजनुमिता नोंमाइजिंग रेंज दा पाकसन उथागनी हाइना मणिपुर स्टूडेंट फेडरेशन MSF की जनरल सेक्रेटरी सुंदर कुमन थादोरप चेरोल अमना खंगलकले चेरोल असिना मखा तारदुना उथाबा असिदा गवर्नमेंट एम्प्लॉई ओइरसु मियोय अमा हेक्तना यूथसिंग अमदी माहिरोइसिंग अमा हेक्तना सरुक याबा यागनी मियामगिदमक चकलेन अमसु सेम साजगनी मरम अदुना जुनगी तरुकी ममांगदा पुंग मरी फाउबगी मनुंगदा उथाबा यावगदौरिबा मियोय अदुगी ममिंग मथा अमदी फोन नंबर हाइरिबा नंबर 9863853826 असिदा टेक्स्ट तौबिरक्तुना खंगनबिरक्नबा हाइरक्ले हाइरिबा उथाबा असि यावबिगदौरिबा मियोयसिंगना चिंगाबदा दरकार लेबा पोचैना सिंगबा हापिरक्नबा मसा मसागे बेग अममोंगा लोइना बिरौ अमदी क्वा कैथल तिदिम रोटा लेबा MSF ऑफिसता पुंग तरेटा रिपोर्ट तौबिनबा सेरोल असिना मखाताना खंगलक्ले वर्ल्ड एनवायरनमेंट डे गा मरी लेना इम्फाल ईस्ट के मनुंगचना लेबा सवुंबंगदगी हाइजलगा नोंग्रेन गौबो मफमदा लेबा खेमा रिजर्व फॉरेस्ट उ 4,000 मुक चिकमाइदा थाखरे सेंट्रल फॉरेस्ट डिवीजन DPO DFO RK अमरजीत अमदी सेंट्रल टीम ऑफिसर याउना माहिरोई सिंगलुफ मणिपुर स्टूडेंट फेडरेशन MSF के प्रेसिडेंट हिजम रोशन जनरल सेक्रेटरी सुंदर खुमन ऑर्गेनाइजेशन सेक्रेटरी रविकांता खाइदेम अभिजीत कब्राबम पब्लिसिटी सेक्रेटरी माहिरोई लुपसिंग असी याउना वॉलंटियर याउना लोकेन मैरा पाइबी लोकेन वॉलंटियर सिंगना उ चरा थाबगी थौरम असे वर्ल्ड एनवायरनमेंट डे 2024 जून 5 गा मरी लेना पांगथोकपनी उ चरा थाबगी थौरम असी द सेंट्रल फॉरेस्ट डिवीजन की ऑफिसर RK अमरजीत ना इरमदम असी लेपाक लेहौ फावा मचंग थोकबा खुनाई प्रोडक्टिव सोसाइटी अमदी महौसागी खल कायहंदना थंबा असी की वखलोंदनी मांगथरक्लीबा खुनाई असी की खल असी हौजिक लेरिबा जेनरेशन असी नकल हौसी नोंग खितंग ताबदा इसिंग इसाउ थोकलीबा असेंबा नुंसित फंगलक्त्रिबा पुमनमक असे कायथरक्लीबा महौसागी खल असीननी हाइकी पाउगी मरक थना अटेनवा ब्रेक अमतंग लौमिनसे Admission open. Golden opportunity. Hurry. Limited seat. Arts, Science and Commerce for class 11 and 12. 2024-25 section. Advantages at dawn. Free admission for ST and BPL candidate. Free monthly tuition fee for ST and BPL candidate. Excellent reason in board exam. Well-experienced faculties. Career guidance. Co-curricular and personality development classes. Last date of admission 15 June 2024. Class will start from 18 June 2024. For more details, please contact Nunmati Campus, Panikhaiti Belguru Campus, Pachwakwari Satgon Campus, Nepali Chowk Campus, Don Public School, Senior Secondary Co-Residential School under CBSE, Swahit Nagar, Guwahati, Koronganba. Phone number 8753903132. Separate hostel for boys and girls. Please contact 7005666574 8974184879. ब्रेक के मतुंगदा अमुक तराम ओक्चरी मणिपुर पुलिस कंट्रोल रूम ना थादोरकबा चेरोल अमदा मणिपुर की चिंग अमसुंग तमदा थीबा हुंबगी थबक सथखरे हाइरी हौखिबा पुंग कुनमरी असिदा नेशनल हाईवे एनीदा लमदमसिगी तंगाई फदना चाना थकनबा अमदी पोचै पुसिलकपा गाड़ी चनीगा अनि हारिबा नेशनल हाईवे असिदा पुसिलकी हाइरी मखाताना पोचै पुबा गाड़ी सथोक ससिन याननबा सिक्योरिटी फोर्स ना खुदोंग थिनगाई ओइबा मफमसिंगदा ngaksenbagi thabok paikhatkre hairi मणिपुर की चिंग अमसुंग तमदा पुन्ना चेक पॉइंट चामगा कुलुमदोय थमदुना अचत अवोक सिंग सेक तौबदा सिंगनबा मियोय मरिफु माथोय फागतुना वहंग फौंग चथकी हाइरी
ngasi June gi manga malemgi mafam pumnamakta pangthoknariba World Environment Day 2024 gi thauram International Peace and Social Advancement IPSA Thobal Branch amadi Salai Kanba Loop Khongau Thobal anina punna sinduna Salai Ecotourism Park Usangkhong Thobal District ta pangthokpaga loinena mahi saba yaba ujara kaya marum park sanna thajinkre handak sahi gi oina land restoration desertification and drought resilience haiba theme asida pangthokliba ngasi gi World Environment Day gi thauram aduda IPSA Thobal Branch ki President Laimuzam Pratap Singh na haikibada malengi oina aing asagi khal kaitharakliba asidagi kannabagi pandamda ngasi gi thauram asi pangthokpani matung tabada su pangthokhigani masida miyamna mateng pangbiyu haina appeal tawrakli Ministry of Corporate Affairs Government of India recognized Tauraba Brilliant Book of Record Rajasthan ngasi June manga World Environment Day 2024 ga mari leinana Manipur gi yamna naha oiriba environmental activities Manikanta Mutumda Young Environmental Activist Award of the Year 2024 piduna ikai khumnaba ulakle Manikanta Mutumna ngasi phawbada North East State ki tongan ba mafamsingda upal 1993 lom thaduna akoibagi fibam kannabagi damak sangkraba chahi 10 rom hotnaduna lakliba Manikanta Mutumgi thaudang singbu sakhangladuna lemjaningai oireba Young Environmental Activist Award 2024 piduna ikai khumnaba ulakhibani ningsingba yabadi Manikanta Mutumna Manipurdagi Assam phawba No to Drugs and Green World haiba theme asigi makhada khongna chatlaga upal thaba yauna akoibagi fibam kannabagi campaign chathaduna lakliba naha oiriba environment activist amani ngasi June manga da pangthokliba World Environment Day 2024 gi mangoinana haukiba April 19 dagi masamakna cycle thauduna Manipur gi tongan ba school college amadi khul kaya da chatuna upal thabaga loinana akoibagi fibam kannabagi campaign chatharakle ngasi maksu masamakna lamdam sigi miyoi kaya kusam naraga upal thabagi thabak chathari hairi Manikanta Mutumna environment kannabagi wakhalonda Manikanta Mutumna environmental kannabagi wakhalonda chatharakliba thabak thauram kaya asibu sakhangladuna Manipur government ki forest department na incentive award 2022 Joint Coordination Committee on Wildlife Biodiversity Khangabokna Certificate of Appreciation Longjam Brothers and Sisters Charitable Trust Top Upokpina Certificate of Appreciation Northeast Biography Forum Langdumna Northeast Distinguished Service Award 2022 V4U Foundation Impal Manipurna Certificate of Appreciation Dalit Sahitya Academy Nepalna National Citizen Award 2022 amadi Like-Minded Group LMZ Manipurna Certificate of Appreciation 2022 Haribas sing asi lemjaningai oireba award kaya piduna ikai khumnabasu utkre aroibada maruoiba pau amuka hanna Lok Sabha Mikhel the Indian Prime Minister Narendra Modi amadi NDA gi team na chawna mai paklakpa asida Chief Minister N Birena thagatpa phongdorakli Lok Sabha election 2024 da inner amadi outer da mai paklaklaba Congress Party gi mirep Bimol Akoizam amadi Alfred Kangam author da Manipur gi Sam Biren gi mai kai ding yai mangol pirakli amadi World Environment Day na lakpada Manipur gi Chief Minister Nongthombam Biren na yaifa paujal pirakli Hajiki oina Mami TV na santok chaba Manipuri pau loisinjare makha taba pau gi damak mieng taduna leibiyo
SAMINA Institute of Medical Sciences. Manipur amadi India lengak na sakhanglaba paramedical amadi nursing college ama oriba SAMINA Institute of Medical Sciences ki 2024-25 batch ki admission form thaba haujare. Institute asida mama mapa kana leijadraba singgi oina lemna mahiroi tara tamhanjagani. Manipur lengak na mahiroi singgi piba scholarship ki khudong chaba institute asida fangli. Ataba mamalda admission tawbagi khudong chaba lobiyu agaknaba sit masingni ahanba lakpada khudong chaba pijagani. Institute asina piriba khudong chaba sing class 10 amadi 12 pass auraba mahiroi singna diploma or BSc in radiology and imaging technology, diploma or BSc in medical laboratory technology, diploma or BSc in operation theatre technology, diploma or BSc in dialysis, diploma or BSc in sterilization, diploma or BSc in electrocardiogram ECG, diploma or BSc in ultrasonography, diploma or BSc in ophthalmic, diploma or BSc in dental assistant, diploma or BSc in anesthesia, doctor or BSc in physiotherapy, diploma or BSc in social health worker, BSc in forensic science, BSc in echocardiology and cardiac technology, BSc in nutrition and dietetics, BSc in anesthesia, BSc in optometry, Lonana GNM nursing, D.Pharm, B.Pharm, M.Pharm, PhD, Doctor of Acupuncture, Alternative Medical, Sonology, all department MSc courses, all department PhD courses ki khudong chaba pijari. SAMINA Institute of Medical Sciences. Address Porompat Crossing opposite SBI and Yaralpat, Imphal East, Manipur. Website www.semsmanipur.com. Contact number 03852443946 natraga 7005572416 natraga 03857965572 natraga 6033908318 natraga 7005687097. Admission open, admission open. Millennium Institute of Sciences Kwakithil Mayai Koibi Imphal gi English ngani kungamari kungamangagi class 11 science ta ming chanbining basingidamak admission form thaba hojare. Handak pangthokkiba Council of Higher Secondary Education Manipur na lauba class 12 ki examination da school asigi mahairoi Olivia Kiam 5th position, Aditi Yanglem 10th position amadi 16th position da William Maibam amadi KI Fabana fanglakkibaga loinana Inspire Awardee Taramari Health and Physical Education subject ta subject topper mapan amadi computer science ta mahairoi anina subject topper fanglakhi. Yamna nungaiba pau amana Board of Secondary Education Manipur na lauba class 10 gi examination da CGPA da 5.8 amadi mathakta lakpa mahiroi singna direct admission phangdigani. CGPA 6.9 dagi horaga 10 fawa score torpa mahiroi singidamak half admission fee dagi horaga admission fee, monthly tuition fee, notebook grant, prescribed textbook, uniform free da pibata natana monthly scholarship oina thagi lupa lising targani thoi khudong saba su pijari. Akaknaba seat masingni ngasimak tanabiu. Counter open from 8:30 AM. Congratulates the stars of and 1 p.m.